ꯏꯆꯤꯟꯅꯥꯎꯁꯤꯡ ꯉꯁꯤ ꯑꯩꯅ ꯆꯥꯒꯗꯕ ꯃꯊꯦꯜꯁꯦ ꯑꯁꯤꯒ ꯂꯩꯖꯔꯦ ꯉꯁꯤꯗꯤ ꯏꯟꯖꯥꯡꯁꯦ ꯃꯊꯦꯜ ꯑꯃꯇꯪꯅꯤ ꯑꯩꯈꯣꯏ ꯁꯦꯕꯣꯠ ꯃꯅꯝ ꯅꯨꯡꯁꯤꯕꯤꯗꯣ ꯑꯗꯨꯒ ꯉꯥꯁꯤꯒ ꯊꯣꯡꯖꯔꯤ ꯑꯇꯩ ꯃꯊꯦꯜ ꯇꯧꯕ ꯉꯝꯗꯦ ꯇꯥꯡꯕꯅ ꯄꯣꯠ ꯆꯩꯅꯤ ꯍꯥꯏꯅ ꯂꯩꯕꯁꯨ ꯉꯝꯗꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯣ ꯉꯁꯤ ꯃꯊꯦꯜ ꯑꯃꯗꯩ ꯍꯦꯟꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯀꯣꯠꯅꯕ ꯍꯋꯥꯏ ꯃꯅꯥ ꯌꯥꯎꯔꯦ ꯇꯤꯜꯍꯧ ꯌꯥꯎꯔꯦ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯄꯩꯁꯥꯁꯨ ꯄꯥꯏꯗꯕꯅꯤꯅ ꯃꯊꯦꯜ ꯃꯀꯣꯏꯗꯣ ꯌꯥꯝꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯍꯥꯞꯄꯤꯒꯅꯤ ꯀꯣꯀꯔ ꯂꯥꯎꯏꯅꯦ ꯍꯥꯎꯒꯗꯕ ꯃꯥꯜꯂꯦ ꯏꯟꯖꯥꯡꯁꯦ ꯐꯖꯅꯗꯤ ꯊꯣꯡꯉꯦ ꯇꯥꯡꯉꯦ ꯏꯟꯖꯥꯡ ꯇꯥꯡꯉ ꯂꯩꯕꯒ ꯉꯝꯗꯦ ꯏꯟꯖꯥꯡ ꯍꯥꯏꯅ ꯁꯦꯕꯣꯠꯁꯤꯐꯥꯎ 40 ꯄꯤ ꯁꯦ ꯊꯣꯡꯅ ꯌꯥꯅꯤ
Thôi thôi, giao nhận phải không? Em không được. Nó hồi. Apa yang
ꯁꯤ ꯑꯩꯅ ꯆꯥꯔꯤꯕ ꯃꯊꯦꯜꯁꯦ ꯑꯃꯈꯛꯇꯪꯅꯤ ꯑꯗꯨꯅ ꯏꯟꯖꯥꯡꯁꯦ ꯍꯥꯎꯔꯤ ꯌꯥꯝꯅ ꯑꯗꯨꯅ ꯍꯥꯞꯄꯤꯕ ꯆꯥꯛ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ